ꯄꯨꯟꯁꯤꯕ ꯁꯣꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯐꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯏꯆꯟꯅꯨꯄꯤ ꯉꯥꯛꯇꯅꯦ꯫ ꯑꯣ꯫ ꯂꯦꯝꯕꯤꯅ ꯏꯇꯦ ꯆꯦꯁꯤꯗꯤ ꯀꯅꯥꯅꯣ? ꯄꯨꯟꯁꯤꯕꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯁꯣꯅꯤꯅ ꯃꯔꯛ ꯊꯠꯇꯨꯅ ꯈꯨꯝꯃꯛꯏ꯫ ꯅꯣꯏ ꯏꯇꯩꯒ ꯈꯪꯅꯕꯅꯦ꯫ ꯄꯨꯟꯁꯤꯕ ꯁꯣꯅꯤꯒꯤ ꯈꯨꯍꯥꯏꯗꯨꯗ ꯃꯃꯤꯠ ꯃꯅꯥꯗꯨ ꯏꯊꯛ ꯊꯛꯀꯠꯇꯨꯅ ꯁꯣꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯗꯨ ꯇꯞꯅ ꯑꯣ ꯆꯦꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯁꯣꯅꯤ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯣꯅꯤ ꯀꯧꯋꯦ꯫ ꯑꯗꯣ ꯅꯣꯏꯗꯤ ꯕꯖꯥꯔꯗ ꯀꯩ ꯂꯩꯕ ꯂꯥꯛꯑꯝꯃꯤꯅꯣ? ꯂꯦꯝꯕꯤꯅ ꯑꯣꯏꯅ ꯁꯠ ꯈꯨꯝꯂꯛꯏ꯫ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄꯅꯦ ꯏꯆꯦ꯫ ꯆꯦꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯁꯨꯝ ꯌꯨꯝꯗ ꯂꯩꯕ ꯍꯩꯅꯗ꯭ꯔꯕ ꯑꯗ ꯀꯣꯏꯊꯣꯔꯛꯄꯅꯦ꯫ ꯂꯥꯏꯖꯗꯤ ꯁꯣꯅꯤꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨ ꯎꯕꯗ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗ ꯃꯥ ꯑꯣꯏꯅ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯍꯩꯅꯗꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯋꯥꯈꯜꯗ ꯃꯣꯏ ꯏꯝꯐꯥꯜ ꯅꯨꯄꯤꯁꯤꯡꯁꯦ ꯁꯨꯃꯥꯏ ꯂꯣꯏ ꯇꯧꯕ ꯃꯥꯜꯂꯦ꯫ ꯐꯨꯔꯤꯠꯅꯦꯅ ꯂꯤꯠꯂꯤꯔ ꯂꯤꯠꯇ꯭ꯔꯤꯔꯥꯁꯨ ꯈꯪꯗꯦ꯫ ꯁꯣꯅꯤ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯏꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ? ꯀꯥꯏ ꯀꯥꯏꯗꯩꯅꯣ? ꯆꯦ ꯍꯟꯗꯛ 11 ꯀꯥꯗꯣꯏꯕ꯫ TGꯗ ꯇꯝꯃꯦ꯫ ꯂꯩꯐꯝꯅ ꯋꯥꯡꯉꯨꯗꯩꯅꯦ꯫ ꯁꯣꯅꯤ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯥꯅ ꯌꯦꯡꯉꯤꯗꯨ ꯑꯇꯩ ꯅꯠꯇꯦ ꯂꯥꯏꯖꯅ ꯐꯅꯦꯛ ꯁꯦꯠꯄꯗꯨꯗ ꯌꯦꯡꯕꯅꯤ꯫ ꯌꯥꯝ ꯂꯋꯥꯏ ꯇꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ꯫ ꯄꯨꯟꯁꯤꯕꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯥꯕ ꯂꯣꯏꯔꯗꯤ ꯆꯠꯂꯁꯦ꯫ ꯊꯦꯡꯉꯦ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯁꯣꯅꯤꯗꯨ ꯄꯨꯟꯁꯤꯕ ꯍꯧꯒꯠꯀꯦ ꯇꯧꯕꯗꯨꯗ ꯍꯥꯏꯐꯦꯠ ꯂꯦꯞꯈꯠꯂꯒ ꯄꯨꯟꯁꯤꯕꯒꯤ ꯈꯨꯗꯥꯡꯗꯨ ꯍꯥꯏꯐꯦꯠ ꯌꯥꯜꯂꯒ ꯉꯥꯏꯈꯣ ꯀꯩꯅꯣ ꯂꯥꯛꯄꯒ ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯁꯣꯅꯤꯅ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯀ ꯀꯣꯟꯕꯗꯨꯗ ꯑꯅꯤꯗꯨꯗꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ꯫ ꯄꯨꯟꯁꯤꯕ ꯁꯣꯅꯤꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯍꯣꯏ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤ꯫ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯁꯣꯅꯤ ꯍꯥꯎꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯑꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯍꯧꯏ꯫ ꯂꯩꯗꯅꯒ ꯆꯦꯜꯂꯤꯌꯦ ꯑꯩ ꯎꯕꯒ꯫ ꯑꯩꯅ ꯅꯉꯣꯟꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯁꯣꯅꯤ ꯅꯠꯇꯦ꯫ ꯇꯔꯨꯅ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯃꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯗꯨꯅ ꯌꯥꯝ ꯇꯧꯔꯦꯗ ꯅꯪ ꯃꯉꯥꯏꯔꯦ꯫ ꯀꯩꯅꯣ ꯏꯋꯥꯅꯤ ꯑꯗꯨꯏ ꯀꯣꯜꯂꯤꯕ? ꯀꯔꯝ ꯀꯥꯟꯗꯩ ꯀꯣꯏꯔꯤꯕ ꯍꯥ? ꯍꯧꯖꯤꯛ ꯀꯣꯏꯔꯤ ꯃꯌꯥꯝꯗꯨꯗꯤ ꯀꯃꯥꯏ ꯇꯧꯕ? ꯑꯗꯨꯅ ꯃꯇꯝ ꯂꯦꯟꯕ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄ ꯌꯥꯅꯕꯅꯤ꯫ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ꯫ ꯇꯧꯔꯣ ꯇꯧꯔꯣ ꯏꯕꯦꯝꯃ ꯅꯪ ꯃꯉꯥꯏꯔꯦ ꯅꯩꯔꯤꯁꯦ꯫ ꯑꯅꯤꯗꯨ ꯅꯣꯛꯏ꯫ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯆꯛꯆꯥꯗꯨꯅ ꯌꯦꯡꯕꯗ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ꯫ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯈꯔ ꯂꯥꯛꯇꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯍꯨꯝꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯄꯨꯟꯁꯤꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯋꯥ ꯂꯥꯡ ꯀꯩꯁꯨ ꯉꯥꯡꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯩꯁꯤꯕꯣ ꯉꯁꯤꯗꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯅ ꯆꯪꯈ꯭ꯔꯤꯁꯤꯅ? ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯍꯦ ꯃꯤ ꯋꯥꯕꯩ ꯑꯣꯏꯔꯝꯅꯤ꯫ ꯑꯅꯤꯗꯨꯁꯨ ꯉꯥꯡꯅ ꯉꯥꯡꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯕꯤꯅꯥ ꯃꯌꯥꯏ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯎꯕꯗ ꯅꯣꯏ ꯑꯅꯤꯗꯤ ꯀꯩꯀꯩ ꯂꯩꯔꯛꯑꯕ? ꯂꯦꯝꯕꯤꯒ ꯂꯥꯏꯖꯒ ꯁꯣꯐꯥꯗ ꯐꯝꯗꯩ꯫ ꯑꯗꯨꯒ ꯂꯦꯝꯕꯤꯅ ꯃꯌꯥꯝ ꯂꯩꯊꯔꯛꯑꯦ ꯑꯗꯨꯅꯤꯅꯦ ꯏꯇꯩꯗꯣ ꯃꯥꯒꯤ ꯀꯩꯝ ꯂꯩꯗꯕꯩꯔꯥ ꯈꯪꯗꯦ ꯁꯥꯎꯔꯒ ꯋꯥꯒ ꯉꯥꯡꯗꯅ ꯆꯪꯈ꯭ꯔꯦ꯫ ꯀꯔꯤ ꯇꯧꯔꯨꯔꯒꯦꯅꯦ ꯅꯣꯏꯕꯣ? ꯂꯥꯏꯖꯗꯨ ꯇꯞꯅ ꯅꯤꯅꯦ ꯉꯁꯥꯏ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯪꯕꯗ ꯗꯗꯥꯒ ꯈꯪꯅꯕ ꯅꯨꯄꯤꯅꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯨꯕꯗꯩ ꯗꯗꯥꯁꯦ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯁ ꯅꯤꯅꯦ ꯃꯁꯛꯇꯤ ꯈꯨꯐꯖ ꯑꯃ ꯑꯗꯨꯒ ꯗ꯭ꯔꯦꯁꯇꯨꯗꯤ ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦ꯫ ꯑꯗꯨꯒ ꯐꯠ ꯆꯪꯁꯤꯜꯂꯒ ꯏꯇꯩꯒꯤ ꯃꯈꯨꯠꯀ ꯀꯣꯜꯂꯦ꯫ ꯑꯋꯣꯏꯕꯩꯔꯅꯦ? ꯍꯣꯏ ꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯅꯨꯄꯤꯒ ꯀꯣꯏꯔꯕ ꯍꯥꯏꯁꯦ? ꯍꯣꯏꯁꯦ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯅ ꯂꯩꯔꯛꯄꯗꯣ ꯀꯩꯀꯩꯅꯣ ꯍꯥꯏꯗꯣ ꯌꯦꯡꯉꯨꯔꯁꯦ ꯏꯃꯨꯡꯗ ꯂꯥꯛꯑꯣ꯫ ꯍꯣꯏ ꯅꯤꯅꯦ꯫ ꯃꯣꯏꯅ ꯂꯩꯔꯛꯄꯗꯨ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯐꯣꯟ ꯑꯅꯤꯗꯨꯁꯨ ꯁꯤꯒꯤ ꯕ꯭ꯂꯦꯛꯁꯤꯅ ꯑꯩꯒꯤ ꯁꯤꯒꯤ ꯕ꯭ꯂꯨꯁꯤꯅ ꯂꯥꯏꯖꯒꯤꯅꯤꯅꯦ꯫ ꯐꯖꯔꯦ ꯐꯖꯔꯦ
ꯑꯗꯣ ꯅꯣꯏ ꯑꯅꯤ ꯐꯣꯟ ꯄꯥꯏꯔꯦꯅ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ? ꯍꯣꯏꯅꯤꯅꯦ, ꯑꯩꯗꯤ ꯄꯥꯏꯕꯨ ꯄꯥꯏꯅꯤꯡꯗꯦꯗ. ꯄꯥꯏꯗꯕꯁꯨ ꯌꯥꯗꯦ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯐꯣꯟꯁꯦ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯕꯖꯥꯠꯅꯤ. ꯃꯈꯜ ꯑꯃꯔꯣꯝꯗꯅ ꯐꯠꯇꯕꯕꯨꯗꯤ ꯌꯥꯎꯋꯦ, ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯅ. ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯇꯧꯔꯣꯏꯗꯅꯤꯅꯦ. ꯐꯔꯦ ꯐꯔꯦ, ꯋꯥꯔꯝꯃꯅꯤ. ꯅꯣꯏ ꯀꯥꯗ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯄꯨꯁꯤꯜꯂꯨ. ꯂꯥꯏꯖ ꯂꯦꯝꯕꯤ ꯑꯅꯤꯃꯛ ꯍꯣꯏꯅꯤꯅꯦ. ꯁꯣꯝꯗꯅ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯀꯥꯗ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ. ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ. ꯉꯁꯥꯏ ꯁꯣꯅꯤꯅ ꯇꯧꯔꯛꯄ ꯃꯑꯣꯡꯗꯣ ꯑꯉꯥꯡ ꯑꯅꯤꯗꯨ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯃꯥ ꯊꯤꯅ ꯉꯥꯡꯂꯝꯒꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗꯁꯨ ꯑꯃꯨꯛꯀ ꯍꯦꯜꯂꯦ ꯄꯦꯟꯗꯕ, ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯋꯥꯈꯜꯗꯁꯨ ꯂꯥꯏꯖꯅ ꯂꯥꯟꯅ ꯈꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯂꯦ. ꯅꯨꯡꯁꯤ ꯍꯥꯏꯕꯐꯥꯎ ꯍꯥꯏꯖꯗ꯭ꯔꯤꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯩ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯁꯥꯎꯅꯤꯡꯕꯅꯤ ꯃꯥꯅ ꯇꯧꯔꯤꯗꯨ. ꯄꯨꯟꯁꯤꯕ ꯖꯦꯝꯁꯇ ꯐꯣꯟ ꯇꯧꯏ. ꯔꯤꯡ ꯆꯠꯄꯒ ꯑꯃꯗꯨꯁꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯧꯅ ꯁꯠ ꯄꯥꯏꯈꯠꯂꯛꯏ. ꯖꯦꯝꯁ ꯐꯣꯟꯗꯨ ꯄꯥꯏꯈꯠꯄꯒ ꯏꯁꯧ ꯇꯧꯔꯛꯏ. ꯆꯟꯗꯥꯟ ꯃꯥꯟꯕ, ꯅꯪ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯁꯦ ꯍꯥꯏꯗꯤ ꯌꯥꯗꯦꯅꯦ. ꯑꯗꯨꯒ ꯉꯁꯥꯏ ꯅꯇꯨꯒ ꯅꯆꯟꯅꯨꯄꯤꯒ ꯄꯨꯔꯒ ꯆꯠꯂꯨꯏꯗꯨꯅ ꯀꯥꯏꯗꯅꯣ ꯍꯥ? ꯄꯨꯟꯁꯤꯕ ꯖꯦꯝꯁꯅ ꯁꯩꯔꯦꯡ ꯊꯤꯗꯕꯗꯨꯅ ꯊꯤꯔꯛꯏꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯇꯥꯏ. ꯖꯦꯝꯁ ꯃꯈꯥ ꯇꯥꯔꯛꯏ. ꯅꯪ ꯅꯇꯨꯗꯣ ꯅꯌꯨꯝꯗ ꯊꯝꯖꯤꯟꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦꯕ ꯍꯥ? ꯑꯩꯈꯣꯏꯒꯁꯦ ꯎꯗ꯭ꯔꯦꯕ. ꯇꯧꯅꯨ ꯇꯧꯅꯨ ꯏꯕꯣ. ꯅꯞ ꯆꯣꯔꯤꯉꯩ ꯈꯣꯡꯒꯥꯎ ꯆꯦꯟ ꯆꯤꯡꯈꯠꯄ ꯍꯩꯇ꯭ꯔꯤꯉꯩꯗꯒꯤꯅꯤꯀꯣ ꯇꯤꯟꯅꯔꯛꯏꯁꯦ. ꯄꯨꯟꯁꯤꯕꯅ ꯖꯦꯝꯁ ꯑꯝꯇ ꯉꯥꯏꯈꯣꯍꯦ. ꯅꯪꯁꯨ ꯏꯅ ꯏ ꯀꯥꯔꯛꯏꯉꯥꯏꯁꯤꯗꯀꯣ. ꯅꯪꯅ ꯃꯔꯣꯟ ꯑꯃ ꯃꯧ ꯐꯠꯇꯕꯤꯗꯧꯅ. ꯀꯔꯤꯒꯤ ꯀꯥꯔꯤꯕ ꯏꯅꯣ ꯍꯥ? ꯄꯨꯟꯁꯤꯕ ꯈꯣꯟꯒꯗꯨ ꯅꯧꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯉꯁꯥꯏ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯖꯦꯝꯁꯇ ꯂꯤꯔꯤ. ꯂꯤꯕ ꯂꯣꯏꯕꯒ ꯑꯗꯣ ꯚꯥꯏ, ꯂꯥꯏꯖꯅ ꯂꯥꯟꯅ ꯈꯜꯂꯝꯃꯅꯤ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯖꯦꯝꯁ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ. ꯆꯠꯊꯣꯍꯦ ꯁꯛ! ꯅꯨꯡꯁꯤꯐꯥꯎ ꯍꯥꯏꯗ꯭ꯔꯤꯕ ꯑꯉꯥꯡꯗꯨꯗ ꯅꯪꯉꯣꯟꯗ ꯀꯩ ꯈꯟꯗꯣꯔꯤꯒꯦ? ꯅꯪ ꯏꯕꯣ ꯑꯉꯥꯡ ꯃꯆꯥꯗꯨꯗ ꯉꯥꯎꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ. ꯑꯁ ꯚꯥꯏ, ꯀꯥꯔꯟꯗꯣ ꯑꯝꯇ ꯇꯧꯔꯛꯈꯤꯅꯨꯕ. ꯑꯩ ꯃꯊꯥ ꯁꯥꯕꯅꯦ. ꯖꯦꯝꯁ ꯅꯣꯛꯄꯗꯨ ꯂꯦꯞꯄꯒ ꯚꯥꯏ, ꯑꯉꯥꯡꯗꯣ ꯑꯩꯅ ꯌꯦꯡꯕꯗ ꯅꯨꯄꯥ ꯅꯍꯥꯒꯤ ꯀꯩꯝ ꯈꯟꯗ꯭ꯔꯤꯕ ꯑꯉꯥꯡ ꯃꯥꯜꯂꯦ. ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ. ꯑꯗꯨꯕꯨ ꯃꯣꯏꯅ ꯈꯜꯂꯝꯗꯣꯏꯁꯦ ꯁꯣꯅꯤꯒ ꯅꯪꯒ ꯅꯨꯡꯁꯤꯅꯕꯗꯤ ꯃꯥꯜꯂꯝꯂꯅꯤ. ꯑꯁ ꯑꯗꯨꯗꯤ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ? ꯚꯥꯏ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯅꯌꯨꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯤ ꯁꯤꯖꯈ꯭ꯔꯣ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯁꯤ ꯍꯦꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨꯀꯣ. ꯖꯦꯝꯁ ꯄꯨꯟꯁꯤꯕꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯤꯉꯩ ꯐꯣꯟꯗꯨ ꯐꯠ ꯀꯛꯈꯤ. ꯑꯁ, ꯃꯁꯤ ꯆꯟꯗꯥꯟꯁꯤꯗꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯑꯩꯕꯣ? ꯄꯦꯜꯂꯦꯗ. ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕꯅ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯐꯣꯟꯗꯨ ꯀꯩꯀꯩꯅꯣ ꯃꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯦꯞꯁ ꯈꯔꯁꯨ ꯍꯥꯞꯄꯤꯔꯒ ꯑꯅꯤꯗꯨꯒꯤ ꯅꯝꯕꯔꯗꯨꯁꯨ ꯃꯉꯣꯟꯗ ꯁꯦꯞ ꯇꯧꯁꯤꯜꯂꯤ. ꯄꯨꯟꯁꯤꯕꯒꯤ ꯐꯣꯟꯗ ꯂꯥꯏꯖꯒꯤ ꯅꯝꯕꯔꯗꯨ ꯆꯟ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯁꯦꯞ ꯇꯧꯁꯤꯜꯂꯤ. ꯂꯦꯝꯕꯤꯒꯤꯅ ꯆꯔꯣꯏ ꯍꯥꯏꯅ ꯇꯧꯏ. ꯂꯦꯝꯕꯤꯗꯤ ꯐꯣꯟꯗꯨ ꯀꯟꯅ ꯀꯣꯏꯑꯣꯠ ꯑꯣꯠꯂꯤ. ꯂꯥꯏꯖꯗꯤ ꯐꯣꯟꯗꯨ ꯃꯣꯟ ꯃꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ. ꯇꯟꯖꯥꯗꯨꯗ ꯃꯦꯁꯦꯖꯀꯤ ꯚꯥꯏꯕ꯭ꯔꯦꯠꯇꯨꯗ ꯂꯥꯏꯖ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯅꯝꯕꯔꯗꯨꯁꯨ ꯁꯦꯞ ꯇꯧꯔꯝꯗꯦ. ꯃꯦꯁꯦꯖꯀꯤ ꯋꯥꯔꯣꯜꯅ ꯆꯅꯨꯡꯁꯤꯕꯤ ꯇꯨꯝꯃꯕꯣ? ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯂꯥꯏꯖ ꯃꯃꯤꯠ ꯈꯪꯁꯤꯡ-ꯁꯤꯡꯉꯤ. ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ. ꯑꯗꯨꯒ ꯂꯦꯝꯕꯤꯕꯨ ꯀꯧꯏ. ꯂꯦꯝꯕꯤ, ꯂꯦꯝꯕꯤ. ꯀꯩꯗꯧꯔꯒꯦ? ꯑꯗꯨ ꯀꯟꯅ ꯀꯧꯏꯗꯨꯕꯣ? ꯇꯨ ꯀꯅꯥꯅꯣ ꯈꯪꯗꯤꯌꯦ. ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯦ. ꯆꯟ ꯅꯨꯡꯁꯤꯕꯤ ꯇꯨꯝꯃꯕꯣ ꯀꯥꯏꯅ. ꯐꯣꯟꯗꯨ ꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯊꯥꯡꯖꯤꯜꯂꯤ. ꯂꯦꯝꯕꯤꯁꯨ ꯃꯦꯁꯦꯖꯇꯨ ꯌꯦꯡꯉꯤ. ꯁꯤꯗꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯒ ꯅꯣꯛꯏ. ꯃꯥꯗꯤ ꯅꯝꯕꯔꯗꯨ ꯄꯨꯟꯁꯤꯕꯒꯤꯅꯤ ꯈꯪꯉꯤ. ꯂꯥꯏꯖꯗꯤ ꯈꯪꯖꯗꯕꯅꯤꯅ. ꯀꯩꯅꯣ ꯂꯦꯝꯕꯤ ꯅꯣꯛꯏꯗꯣ? ꯂꯦꯝꯕꯤ ꯂꯥꯏꯖꯒꯤ ꯐꯣꯟꯗꯨ ꯇꯥꯞ ꯂꯧꯏ. ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯏ. ꯄꯨꯟꯁꯤꯕ ꯃꯦꯁꯦꯖ ꯂꯥꯛꯄꯗꯨꯗ ꯐꯣꯟꯗꯨ ꯁꯠ ꯌꯦꯡꯉꯤ. ꯃꯦꯁꯦꯖꯀꯤ ꯋꯥꯔꯣꯜꯗꯨ ꯎꯕꯗ ꯃꯤꯍꯨꯟꯁꯨ ꯑꯔꯣꯏꯕꯤꯗ ꯆꯣꯡꯉꯤ. ꯄꯨꯟꯁꯤꯕ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯑꯒ ꯌꯦꯡꯉꯤ. ꯃꯤꯍꯨꯜꯗꯨꯁꯨ ꯂꯣꯏꯔꯦ ꯑꯔꯣꯏꯕꯤꯗ. ꯃꯦꯁꯦꯖꯀꯤ ꯋꯥꯔꯣꯜꯗꯅ ꯇꯨꯝꯗ꯭ꯔꯤꯌꯦ ꯗꯗꯥ ꯅꯨꯡꯁꯤꯕ.
ꯂꯦꯝꯕꯤ ꯃꯦꯁꯦꯖꯇꯨ ꯊꯥꯈ꯭ꯔꯕ ꯃꯇꯨꯡ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯏ꯫ ꯂꯥꯏꯖꯅ ꯀꯩꯅꯣ ꯂꯦꯝꯕꯤ ꯅꯪꯅ ꯅꯣꯛꯏꯗꯨꯕꯣ ꯑꯩꯁꯨ ꯌꯦꯡꯒꯦ ꯍꯥꯏꯕ꯫ ꯉꯥꯏꯈꯣꯍꯦ ꯑꯩ ꯈꯥꯏꯒꯦ ꯉꯥꯏꯍꯥꯛꯇ꯫ ꯇꯜꯂꯤꯀꯣ ꯃꯊꯣꯡ ꯆꯥꯗꯕ ꯃꯤ ꯑꯣꯏꯔꯝꯃꯗꯤ꯫ ꯑꯁ ꯅꯠꯇꯦꯕ ꯅꯪ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯒ ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯕ? ꯂꯦꯝꯕꯤ ꯃꯦꯁꯦꯖꯇꯨ ꯄꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯤ꯫ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯗꯗꯥꯗꯤ ꯀꯩꯗꯧꯔꯤꯅꯣ ꯍꯧꯖꯤꯛꯐꯥꯎ? ꯂꯦꯝꯕꯤ ꯃꯦꯁꯦꯖꯇꯨ ꯊꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛꯁꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ꯫ ꯄꯨꯟꯁꯤꯕ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯃꯁꯤ ꯉꯥꯡꯁꯤꯕꯣ ꯅꯨꯄꯥꯒ ꯀꯣꯏꯔ ꯖꯥꯠꯂꯅꯦ? ꯑꯩꯕꯨ ꯐꯣꯟꯗꯤ ꯉꯁꯤꯇꯅꯤ ꯑꯩꯅ ꯂꯩꯔꯒ ꯄꯤꯈ꯭ꯔꯤꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯅ ꯃꯦꯁꯦꯖ ꯍꯜꯂꯛꯏꯕ ꯈꯨꯍꯟꯁꯤꯕꯣ? ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯊꯥꯏ꯫ ꯅꯪꯒ ꯃꯦꯁꯦꯖ ꯊꯥꯅꯔꯤꯌꯦ ꯑꯗꯣ ꯅꯪ ꯑꯩꯕꯨ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯂꯦꯝꯕꯤ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯃꯁꯤ ꯃꯤꯁꯤ ꯅꯨꯡꯉꯥꯏꯅꯤꯀꯣ꯫ ꯈꯪꯉꯤꯅ ꯀꯩꯗꯧ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯑꯋꯣꯏꯕꯩ ꯈꯪꯕ꯭ꯔꯅꯦ? ꯑꯗꯨꯗꯤ ꯀꯅꯥꯅꯣꯝꯇ ꯍꯥꯏꯔꯛꯑꯣ꯫ ꯂꯦꯝꯕꯤꯗꯤ ꯁꯣꯝꯗ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯑꯍꯤꯡꯁꯤꯗ꯫ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ꯫ ꯍꯥꯏꯔꯛꯑꯣꯕ ꯑꯝꯇ ꯍꯥꯏꯗꯣꯛꯑꯣꯍꯦ꯫ ꯍꯥꯏꯔꯛꯑꯣꯃꯤ꯫ ꯀꯣꯟꯅ ꯍꯥꯏꯒꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ꯫ ꯃꯦꯁꯦꯖ ꯊꯥꯔꯝꯃꯒ ꯗꯇꯥ ꯑꯣꯐ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯅꯣꯛꯏ꯫ ꯂꯥꯏꯖꯅ ꯀꯩꯅꯣ ꯂꯦꯝꯕꯤ ꯅꯪꯅ ꯅꯊꯟꯗ ꯄꯪꯅꯣꯛꯇ ꯅꯣꯛꯏꯁꯦ? ꯑꯣ ꯀꯩꯁꯨ ꯅꯠꯇꯦ ꯅꯪ ꯐꯣꯟꯁꯦ ꯑꯩ ꯃꯇꯝ ꯈꯤꯇ ꯄꯥꯏꯒꯦꯀꯣ ꯑꯩꯒꯤꯁꯦ ꯅꯪ ꯄꯥꯏꯌꯣꯕ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯥꯏꯌꯦ꯫ ꯑꯗꯨ ꯂꯦꯝꯕꯤ ꯅꯪ ꯅꯨꯄꯥ ꯀꯣꯏꯔꯕꯣ? ꯆꯠꯊꯣꯍꯦ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯅꯪ ꯁꯨꯕ꯫ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯣ ꯃꯤꯅꯤ ꯃꯤ ꯇꯨꯝꯃꯣ ꯌꯥꯔꯦ ꯒꯨꯗ ꯅꯥꯏꯠ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯖꯗ ꯇꯞꯅ ꯀꯣꯜꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯃꯔꯨꯞꯇ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯥꯁꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯉꯁꯤꯗꯤ ꯄꯨꯟꯁꯤꯕ ꯌꯥꯍꯧꯒ ꯌꯥꯝ ꯉꯜꯂꯤ꯫ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯒꯤꯅꯤ ꯃꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯗ ꯀꯤꯆꯟꯗ ꯊꯕꯛ ꯇꯧꯕꯗ ꯃꯅꯥꯛꯇ ꯑꯗꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯤꯁꯤ꯫ ꯂꯦꯝꯕꯤꯗꯤ ꯃꯇꯩꯕꯨ ꯎꯔꯒ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯣꯛꯇꯦ꯫ ꯂꯥꯏꯖꯗꯨ ꯇꯞꯅ ꯗꯗꯥ ꯆꯥ ꯂꯣꯟꯕ ꯂꯣꯏꯗꯣꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖꯅ ꯍꯪꯉꯤꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦ ꯄꯨꯟꯁꯤꯕꯅ ꯉꯁꯤ ꯀꯤꯆꯟꯗ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯆꯥ ꯊꯛꯅꯤꯡꯕꯩ ꯂꯩꯔꯤꯕꯣꯏ ꯅꯤꯡꯗꯅ ꯍꯪꯖꯔꯤꯅꯤ꯫ ꯁꯣꯝꯗ ꯅꯨꯄꯥꯗꯨꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯖꯔꯤꯅꯤ꯫ ꯌꯥꯅꯤꯗ꯫ ꯈꯨꯝꯃꯤꯗꯨ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯕꯒꯤꯅꯤ꯫ ꯄꯨꯟꯁꯤꯕ ꯇꯞꯅ ꯂꯥꯏꯖ ꯅꯪ ꯐꯣꯟꯗꯣ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄ꯭ꯔꯣ? ꯂꯥꯏꯖꯗꯤ ꯈꯪꯗꯕꯅꯤꯅ ꯏꯄꯪ ꯄꯪꯈꯩ ꯈꯨꯝꯃꯛꯑꯦ꯫ ꯍꯣꯏ ꯗꯗꯥ ꯉꯔꯥꯡ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯦ ꯑꯗꯨꯒ ꯂꯦꯝꯕꯤꯅ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅꯈꯤꯕꯅꯤ꯫ ꯀꯔꯤ ꯂꯦꯝꯕꯤꯅ? ꯍꯣꯏ꯫ ꯂꯦꯝꯕꯤꯗꯤ ꯅꯣꯛꯄ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯂꯥꯏꯖꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯀꯩꯅꯣ ꯏꯇꯦ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯆꯥ ꯂꯣꯏꯔꯒ ꯄꯨꯊꯣꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯑꯒ ꯅꯣꯛꯏ꯫ ꯄꯨꯟꯁꯤꯕ ꯁꯧꯔꯥꯡꯅꯅ ꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯕꯅꯤ ꯑꯩꯅ ꯃꯦꯁꯦꯖ ꯈꯨꯍꯟꯗꯣ꯫ ꯌꯥꯗꯦꯕ ꯑꯩꯒꯤ ꯗꯥꯎꯁꯤꯁꯨꯕ ꯑꯃꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯄꯪꯉꯤꯁꯤꯅ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯕ꯫ ꯂꯦꯝꯕꯤ ꯃꯇꯩ ꯊꯣꯛꯈꯤꯕꯒ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯩ ꯁꯤꯔꯦꯗ ꯑꯩꯈꯣꯏ ꯏꯇꯩꯁꯦ꯫ ꯂꯥꯏꯖꯗꯤ ꯈꯪꯖꯗꯕꯅꯤꯅ ꯀꯩꯅꯣ ꯂꯦꯝꯕꯤ ꯃꯤꯅ ꯆꯥ ꯊꯛꯀꯦ ꯍꯥꯏꯔꯒ ꯅꯪꯅ ꯅꯣꯛꯏꯁꯤꯅ? ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯄꯪ ꯅꯪꯗꯤ ꯀꯩꯝ ꯈꯪꯉꯣꯏ꯫ ꯏꯁ ꯌꯥꯝ ꯁꯤꯡꯉꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥ ꯀꯞꯁꯤꯡꯗꯨ ꯆꯥ ꯍꯩꯔꯒ ꯇ꯭ꯔꯦ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯂꯦꯝꯕꯤꯅ ꯑꯩꯅ ꯈꯪꯉꯕꯅꯤ ꯑꯩꯈꯣꯏ ꯏꯇꯩꯁꯦ꯫ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡꯗꯨ ꯉꯁꯤꯗꯤ ꯂꯥꯏꯖ ꯂꯦꯝꯕꯤꯁꯨ ꯁ꯭ꯀꯨꯜ ꯀꯥꯕ ꯑꯍꯥꯟꯕ ꯍꯧꯕ ꯅꯨꯃꯤꯠꯅꯤꯅ ꯕꯤꯅꯥꯅ ꯑꯣꯏꯅ ꯊꯣꯡꯉꯤ꯫ ꯕꯤꯅꯥ ꯀꯤꯆꯟꯗꯒꯤ ꯂꯥꯏꯖ ꯂꯦꯝꯕꯤ ꯅꯣꯏ ꯑꯅꯤꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯊꯦꯡꯈꯤꯅꯤꯅꯦ ꯆꯥꯛ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ꯫
ꯂꯦꯝꯕꯤ ꯅꯇꯩꯗꯨꯁꯨ ꯀꯧꯔꯛꯑꯣ ꯂꯦꯝꯕꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯝꯗꯣ ꯕꯤꯅꯤ ꯂꯣꯟꯕꯤꯒꯦ ꯆꯪꯁꯤꯜꯂꯣ ꯍꯣꯏ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯂꯣꯟꯕꯤꯌꯨꯀꯣ ꯍꯣꯏ ꯂꯣꯟꯒꯦ ꯀꯩꯅꯣ ꯇꯞꯅ ꯂꯣꯜꯂꯣ ꯅꯥꯏꯌꯦ ꯁꯝꯁꯦ ꯁꯥꯡꯕꯅꯤꯅ ꯄꯥꯏꯕꯗ ꯄꯨꯜꯂꯤ ꯑꯗꯨꯏꯅꯤ ꯂꯣꯏꯔꯦꯁꯦ ꯑꯗꯣ ꯑꯩ ꯏꯇꯩ ꯀꯧꯔꯝꯒꯦ ꯅꯪꯁꯨ ꯂꯥꯛꯑꯣꯀꯣ ꯑꯩ ꯊꯣꯛꯑꯝꯃꯒꯦ ꯍꯣꯏ ꯀꯨꯝꯃꯝꯃꯣ ꯂꯦꯝꯕꯤ ꯄꯨꯟꯁꯤꯕꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯒꯤꯠ ꯐꯝꯊꯩ ꯃꯇꯩꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯤ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯌꯦꯡꯉꯤꯗꯨꯅ ꯏꯇꯩ ꯅꯪ ꯂꯥꯏꯖꯁꯦ ꯄꯥꯝꯃꯤꯔꯣ ꯄꯨꯟꯁꯤꯕ ꯂꯦꯝꯕꯤꯅ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯁꯠ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯉꯥꯏꯍꯥꯛꯇꯨꯗ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯂꯦꯝꯕꯤ ꯍꯟꯗꯛꯃꯨꯛꯇꯤ ꯀꯟꯅ ꯏꯇꯩ ꯅꯅꯥꯗꯣ ꯄꯪꯕ꯭ꯔꯣ ꯍꯥ ꯅꯪ ꯂꯥꯏꯖꯁꯦ ꯄꯥꯝꯃꯤꯔꯣ ꯍꯥꯏꯕꯅꯤꯅꯦ ꯄꯨꯟꯁꯤꯕ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯕꯤꯗ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯉꯤ ꯂꯦꯝꯕꯤ ꯂꯥꯏꯖꯁꯦ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯣ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯀꯣꯏꯗꯦ ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯥꯏꯅꯕꯤꯔꯣ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯉꯕꯅꯤ ꯌꯥꯔꯦ ꯀꯣꯟꯅ ꯈꯟꯅꯁꯤ ꯆꯥꯛ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯏꯇꯩ ꯑꯩꯈꯣꯏ ꯊꯦꯡꯉꯦ ꯁꯠ ꯀꯨꯝꯃꯛꯑꯣ ꯃꯈꯥꯗ ꯂꯦꯝꯕꯤ ꯃꯥꯅ ꯍꯥꯏꯗꯧꯗꯨ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯈꯤ ꯑꯁ ꯗꯥꯎ ꯌꯥꯏꯍꯦ ꯑꯣ ꯄꯨꯟꯁꯤꯕ ꯅꯪꯒꯤ ꯗꯥꯎꯁꯤꯗꯤ ꯅꯩꯔꯦꯍꯦ ꯂꯦꯝꯕꯤ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯏ ꯏꯇꯩ ꯀꯔꯤ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯤꯅꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑꯣ ꯍꯥꯏꯕ ꯈꯪꯉꯤꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯀꯥꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯥꯅ ꯀꯤꯆꯟꯗ ꯆꯪꯂꯛꯄꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯅꯥ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪꯁꯨ ꯈꯔ ꯆꯥꯊꯣꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯆꯟ ꯑꯅꯤꯁꯦ ꯅꯪꯅ ꯈꯔ ꯊꯤꯟꯕꯤꯔꯝꯃꯨ ꯍꯣꯏ ꯄꯂꯦꯝ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯧꯀ꯭ꯔꯤ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯆꯥꯛꯇꯨ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯏ ꯏꯇꯩ ꯀꯩ ꯈꯨꯠꯆꯥꯅꯣꯗꯨꯕꯣ ꯐꯨꯟꯗꯨꯅ ꯁꯤꯕ ꯇꯥꯔꯦ ꯅꯣꯏ ꯊꯦꯡꯈꯤꯅꯤꯅ ꯇꯧꯕꯤꯕꯅꯤꯗ ꯌꯥꯅꯤꯌꯦ ꯗꯗꯥ ꯌꯥꯝ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯝ ꯉꯥꯏꯒꯦ ꯄꯨꯟꯁꯤꯕ ꯂꯥꯏꯖꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯔꯝꯕ ꯆꯥꯛꯇꯨ ꯇꯞꯅ ꯆꯥꯏ ꯍꯥꯏꯕ ꯌꯥꯝ ꯏꯟꯕ ꯑꯉꯥꯡ ꯍꯅꯨꯕ ꯑꯃ ꯂꯩ ꯁ꯭ꯋꯥꯏꯗ ꯀꯅꯥꯕꯨꯅꯣꯅꯦ ꯂꯦꯝꯕꯤ ꯅꯤꯅꯦ ꯅꯪꯅ ꯈꯪꯉꯣꯏ ꯀꯩꯅꯣ ꯑꯩꯅ ꯈꯪꯗꯕꯁꯨ ꯂꯩꯔꯕꯣ ꯑꯍꯟ ꯊꯧꯔꯝ ꯅꯠꯇꯤꯌꯦ ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦꯗ ꯅꯣꯏ ꯆꯥꯍꯧꯔꯣ ꯑꯩ ꯊꯣꯛꯑꯒꯦ ꯅꯣꯏꯁꯨ ꯆꯥꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯊꯝꯃꯝꯃꯣ ꯅꯤꯅꯦ ꯇꯧꯕꯤꯍꯧꯔꯒꯦ ꯕꯤꯅꯥꯗꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯂꯦꯝꯕꯤ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯇꯩ ꯅꯪ ꯇꯁꯦꯡꯅ ꯁꯦꯡꯉꯕꯣ ꯉꯁꯥꯏꯒꯤꯗꯣ ꯄꯨꯟꯁꯤꯕ ꯅꯣꯛꯃꯤꯅ ꯑꯧ ꯂꯥꯏꯖꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤꯅ ꯀꯩꯅꯣ ꯂꯦꯝꯕꯤ ꯀꯩꯁꯨ ꯅꯠꯇꯦ ꯅꯪ ꯀꯣꯟꯅ ꯈꯪꯉꯣ ꯑꯉꯥꯡ ꯑꯄꯪꯕꯅ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯂꯥꯏꯖ ꯂꯦꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯆꯥꯛꯇꯨ ꯑꯃꯨꯛ ꯆꯥꯏ ꯄꯨꯟꯁꯤꯕ ꯂꯦꯝꯕꯤꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯏ ꯀꯣꯟꯅ ꯍꯥꯏꯌꯣ ꯍꯥꯏꯕꯗꯤ ꯍꯣꯏꯍꯦ ꯆꯥꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯣ ꯊꯦꯡꯉꯦ ꯀꯩꯅꯣꯅꯦ ꯖꯨꯖꯥ ꯂꯥꯏꯖꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯀꯩꯅꯣ ꯂꯦꯝꯕꯤ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ ꯃꯤ ꯗꯗꯥꯁꯦ ꯃꯅꯥ ꯄꯪꯉꯅꯤꯌꯦ ꯄꯨꯟꯁꯤꯕ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯃꯤꯆꯪꯒ ꯆꯪꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯦꯝꯕꯤꯅ ꯑꯁ ꯄꯦꯟꯖꯩꯍꯦ ꯑꯋꯣꯏꯕ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯃꯤꯆꯪꯒ ꯆꯪꯉꯤ ꯇꯥꯟꯖꯩꯗ ꯊꯣꯛꯆꯔꯒꯦ ꯏꯇꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯎꯀꯣ ꯑꯗꯨꯒ ꯁꯠꯊꯣꯛꯂꯛꯑꯣ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯀꯤꯆꯟꯗꯩ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯄꯨꯟꯁꯤꯕ ꯆꯥꯛ ꯆꯥꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯕꯤꯅꯥ ꯆꯪꯂꯛꯄꯗ ꯃꯆꯥꯅ ꯆꯥꯛꯇ ꯅꯣꯛꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯩꯗꯣ ꯕꯨꯡꯉꯣ ꯇꯧꯔꯤꯗꯨꯅ ꯉꯥꯎꯔꯕꯣ ꯄꯨꯟꯁꯤꯕ ꯅꯣꯛꯑꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯤꯌꯦ ꯏꯃꯥ ꯀꯩꯅꯣꯝ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯩꯅꯦ ꯑꯗꯣ ꯑꯣꯛꯑꯦ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯄꯨꯟꯁꯤꯕ ꯃꯈꯨꯠꯇꯨ ꯕꯦꯁꯤꯟ ꯂꯩꯔꯤꯗꯨꯗ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯂꯒ ꯊꯣꯛꯈꯤ ꯕꯤꯅꯥ ꯇꯞꯅ ꯃꯆꯤꯟꯅ ꯁꯣꯜꯍꯧꯏ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯧꯔꯛꯀꯗꯧꯔꯦꯗ ꯈꯪꯖ ꯂꯥꯛꯆ ꯄꯣꯠꯇꯦꯗ
ꯄꯨꯟꯁꯤꯕꯅ ꯑꯅꯤꯗꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯔꯛꯏ꯫ ꯌꯧꯗꯧꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯂꯦꯝꯕꯤꯅ "ꯁꯤꯗꯒꯤ ꯈꯣꯡꯅ ꯆꯠꯂꯒꯦ, ꯁꯤꯗ ꯊꯝꯕꯤꯔꯝꯃꯣ" ꯍꯥꯏꯗꯅ ꯊꯝꯍꯜꯂꯤ꯫ ꯑꯅꯤꯗꯨ ꯊꯝꯕꯤꯔꯝꯂꯒ ꯄꯨꯟꯁꯤꯕꯁꯨ ꯀꯣꯂꯦꯖ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯗ ꯂꯥꯏꯖꯅ ꯎꯍꯧꯗ꯭ꯔꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯦꯡꯖꯤꯜꯂꯤ꯫